Manipur gi lan ga mari leinana police na lokhat pa case lising taru ka chamnga kunthra ga ni thoi su dei Supreme Court na Manipur gi law and order amasung machinery mapung phana pumtoi toide haina phongdokhrei Manipur gi DGP Rajiv Singh irai numit ki nungthil pung ani da Supreme Court masa lakna ba khanghankhre chahi lising ahum hen bagi puwari ka sagon na yellow purup singi manung dage majority mitai na mangjil thaduna chongthoklaga yoglakhiba state asigi ngamkhai ge apun ba saktam dagi machet ama phaklaga tongan ba administration logani haibage demand da purup asida onsin duna hingsa yai tambagi tamthiraba thawong sing chatharakhiba me ahum dagi na ngahan fawbada thokiba langi manungsan ba thogdok singa mari leinana Manipur da register tawduna lokhotpa case lising taru ka chamnga kunthra gani thoi sure amasung masigi manung dagi case taraga ma thoina nupi singi mathakta sathaba thogdok singa mari leinabani haibo wafam laibak asigi solicitor general Tushar Mehta na Supreme Court phongdorok padage court asina thokriba thogdok singa mari leinana police na sathaba investigation lengam sangamdre haina phongdokhibaga loinana Manipur gi law and order amasung machinery mapung phana pumtoi toide haina phongdokhre laibak asigi khwaidagi wanglaba wayel sang asina haujik Manipur da oidiba phibam asigi matangda wafam asi phongdokpa khakta natana Manipur da kanglup masel gi lan haurakpadage June 2023 dage state asigi anoba DGP oirakiba Rajiv Singh abu lakliba irai numit ki nungthil pung ani tarakpada masamak Supreme Court ta lakadabani haina khanghankhre sexual violence ki victim gi statement Loubada Pukning Fathanaba CVI da khanghankhre Manipur gi sexual violence ki video ama social media da viral chatkhiba dugi victim singi statement Loubada Pukning Fathanaba Supreme Court na CBI da khanghankhre Chief Justice of India DY Chandrachud na luchingba bench amana thogdok adugi victim sing adugi statement launaba panel ama sembaga loinana special investigation team ama semnabagi plea adu khanaraga nei advocate Nizam Pasha na ngarang ayu court thamkhibada CVI na victim sing adugi statement launaba lakhrai makoi bunung thil pung ani da lairiba hearing adu fawba ngahen bi haina appeal tawkhe CJI DY Chandrachud na solicitor general da matter asi nungthil pung ani da amuk khanagadaba oibana CVI sing adu ngaihanaba khanghankhe Manipur da thokliba irang ase thijilhananaba special investigation team ama semnaba tharakiba petition kaya Supreme Court na khanaraga nei viral video da yauriba survivor anina makoigi case adu CVI da investigation chathanaba sinaragani amade trial na Assam da chathanaba proposal tawrakhiba du yaningde haina bench asida submission tawrakhe July 10 da issue asigi matang da Supreme Court na sumoto cognizance lawduna thogdok adugi matangda kari karamba khongthang lawkhalabagi haibadu khangalaknaba center amasung state ta khanghankhe madugi paukhumoina center na state government ka khanaraba matungda case adu thijinaba CVI da sinakhre center na makhata na case adu Manipur gi wangmada atopa state amagi court ta transfer tawbinaba amasung charge sheet file tawraba matung tha taruki manungda trial loisinbinaba appeal su tawrakhe